Rap accused Sanjoy Roybu CVI na Makha Tana Interrogation Thakhre. CVI gi interrogation da Kolkata rape case da maru aina chenariba Sanjoy Roy na August ki tang nipan gi numidang da thokiba crime sing amade masama karai da chatlui haidorakre haiba paw gi source amana haire. Numidang aduda Sanjoy Roy marup amaga yu thake matung da red light area ani da chatlui loinana lambi da nupi ama molest tawkhe mahakna crime thokliba hospital gi seminar hall aduda changkiba CCTV footage da uba fangli crime adu tawraba matungda mahaki marupsu oiba police officer Anupam Datta gi mayumda chatke CVI na call data records CDRS lie detector test psychological evaluation sizinaduna Sanjoy Roy gi mathakta interrogation Chathakhre ningsing bayai Kolkata High Court na haukiba August ki tang 16 da Kolkata Police dagi CVI da case asigi investigation transfer tawkhrabani hairi